ngasi numida wairam phongkiba tungan manipuri se phongsing amasum thokiba thodo wathoksing dagi maruoibe I pauksing khonga saraga manipur top channel gi maikei gi myam thamjagi ahanbada dukan sanglaglaga thangna thilamle ngasi pauna kaithel gi usa hol manak electronics item yonba ras electronics dukanda muslim na amana sena yomduna purakpa thangna dukan mapu rajendra pras oi thangba pambom maruda thilamlaga sien khibadagi miyamna tanaraga farga city police ta sinakre thawdong adunga sinungtil pung ahunga minute taraga mangarom tarakpara thokibani farba miyedugi maming MD Asif Khan se kungani pan apopo MD Abdul Gani kawi khetri sanam laikai dagi ni haidi solaba dukan mapu Rajendra na phongdorakpagi matung ina mangonda thangna thilamliba miyedu kanano kari maramgi chatharamba thawong no haiba khangde so haidi Makasa tarak poina to papawa mana war on drugs ki makada sata kiba drive te yamlaba kani amadi brown sugar fare lenga ki war on drug ki makada international market lupa Crore aniga lak yang kai lising aniga songarong gi oiga da yamlaba kani amadi brown sugar fagat khre ngarang numidang pung ni palom tabada khabai soi special commando unit ki Sobedar Bebekandana Lusingduna ESP TS Krishna Tomi ki miyeng makada tim mga gi apon ba kutpuwa mana Kangpopi district ki Mongbung Paumol waiting shed manakta asat awok sing sekta wud miyoi amadagi fagalaki bani polam sing adu miyoi aduna amuba masugi polythene bag amada sapon cap mapan amadi khaini kaukta tarukta hablakpa brown sugar khaini kaukta taraga mapan hablakpa kani packet kunda hablakpa WY tablet lising mari mobile phone mapan amadi sel oina lupa lising aniga satret fagat ngamki polam sing adu ko na farba mi edudi Tengnopal district ki manung sana leiba more ward number 9 digi paumilen haukip se kuntra ka mga apokpa utmang haukip ni makata buwang pohong gidam farba mi amadi polam sing adu ko na Sapramena police station na sinakres wadi Makasa tarak poina to papam narcotic cell Impal East na miyoi anidagi heroin powder gram taraga nitoy fare Impal East police station gi manung sana leiba sangak fam da leiba TAB school manakta ngarang numidang pung nipan ga minute kulom sakpada akak na papam phangmadagi narcotic cell Impal East na asat awok sing sek taw da miyoi ani heroin powder gram taraga nitoy ka kona na fare hairi faraba miyoi singa duri Sanapati district ki Nungkot village dagi Sarto David Kom say taraga mapan apokpa Sarto Michael Kim amadi Kamjong district ki Namli village tagi BS Suimui say taraga mapan apokpa Basim zone boss ni hairi faraba miyoi singmadi polam singa duga kona na makata ba ain goeba ohang pohang gitamak hangang police ta sinakre so hairi Makasa tarak poina to papawa mana Susampur district police ki team na miyoi ani dagi yamlaba sel amadi kani fare Susampur Police Station ki OC and ingosan lusing tim mana ngarang numidang wairap miwe ani dagi kani kilo 3 gram saniga yangkai ga mga rom mamasum sel oina lupa lak 3 ka lising khumfu ka kona na fare hari fagalaba miwe singa dudi huikim swante saini fu mapuro bele kidraba ngaipu swante Susampur district ki Pangjol village tagi ne masum saiko ha guite saini fu ni apokpa hinglui guite new lamkagi bihi mulhoi village tagini hari pausna makatara dun hai ngarang numidang Susampur district SP oina thaupuriba Savanand Survey miyeng makara Susampur police station ki OC and ingosana lusingba timamana thajaba yaba paugi source amagi matungina Susampur police station ki gate mamamuktada asat awok sing sek tawruba matamda yamna singnaninga oiba mawongda bolero car ama lakpada khamduna sek tawruba matamda gari asigi driver seat ta kani kg 3 gram saniga marfuguma ka loina lupa lak aniga lising humfugi sanpam losinduna purama thenaki Police na kudak ta polam singa du fagat pagaloina na makata bo wang chathabada huikim suitegi yumdagi kani gram samapan go humdra ga loina na lupa lak mangagi sanpham ga amuk fagat pangam khibani haidi Police na faraba mi ani sig matakta makata wang pong chathana Susampur Police Station case ma register tawkre so haidi Makasa tarak poina to papaw mana desamna examination center singing singkre Thasi ki taretagi hokipa Council of Higher Education Manipur na loba class 12 ki exam da Democratic Students Alliance of Manipur gi akhanabati mari na tuwan center singre satuna yeng singkre amasum Little Star English Higher Secondary School
and Tomso Higher Secondary School, Kaksing Higher Secondary School, KP College, Haidiba, Center Singasida Yang Silubada, Little Star School, the Dinataba Bombay Shizinaran Bahak Tinaraki, and Tomso Amadi Kaksing Higher Secondary, the English exam Taramatinaki, Loyana, Kamakia, Pemton Hayang Tangi, Center Sidadi, Kongban, Sienba, Amadi Nataba Bombay Shizinaba. Aiba se pitok pisin tawba thenaki loinana mairoi singna wahangi pakum serial kaidan iramba se kaya desamgi kangbun fakat pangamki thawong asi desamna lumna lawbugo loinana makhatana tawdana balubasigi sirul amana su phongdorakli makasa tharak poina to papaw angalwadi workers sing tha taragi honorarium pitok triba karigino election mamangna Manipur ki minister oidiba en berena mafam kyara angalwadi worker amadi helper singi thagi honorarium lising taragani thoi pigene hana lauthokrabasu haujuk piriba tha amagi lupa lising humga songa asi fawba tha tara pidana thamliba sikarigino haina MPCC gi vice president Tilotamana phongdokre wafam asi BT rota leba congress bona pangthokpa pawmising unaba mada phongdokhebani Mauna Makatara dun worker amadi helper singasi laikai angang khara lairik takpaktanati normal thabaktagi hendoktuna mikhalgi matamda amadi mass vaccination program da nongan madagi numit taba fawo sijinaraga pikraba thagi senfam asi Manipur lengakna namsinduna thamlibasi yaningde Central sponsor scheme ama oiriba midday meal gi worker amadi helper singi thagi honorarium asi Gujarat Delhi amadi Goa na sing state singa manana Thada Lupali Sing Taraganito, Natragan Lupali Sing Taragom de Pigini, election among the Manipur Mapam Kiada, Housing Minister and Berena Lau Kibakaya to Tabakton of you, Pikrava, Tagi Panglaco Santa Messina, Imungi later Lyra says in Aribani Hibisi, Manipulanga, Cantapiraga Atubumatana Pito Pio, Hina Pau, Mipamadura soup, Fondo Kiadi Makasa Tarapoina Topama River Pau Kragamam Tamsage. Mama lebak nungsiba utpa makhal gi lyric sing library da marang kaina phangaba mathau tai RK Megan Mama lebak nungsiba utpa makhal gi lyric sing library da marang kaina thamduna haurakliba naha singda pahanba mathau tai haina UNLF ki hana gi chairman RK Sanaya Megan phongdokre wafam singasi Thobal district ki Wangjing haudamba meyai lekaida Loyaram Public Library haina mingthonba library ama saknairaba ahiba sarat salamgi yumda haunabi matungina sangabagi thoramda athoiba mitung oina saru yaraduna RK Megena thamkibani mangna makhatana hai aikhoigi khunaida maru oina loyalamda library gi asobo thaudang lai inkhalakliba naharol singbu achumbu wakhal miyeng takpi tambina batungi awangba yongbirel oiraknabagi wakhal loksing phangpham mafam ama library da oigadabani Library da makal makakya gi lyric phangli adobi school college amadi university gi syllabus da yaudaba amasum maraibak maramda nungsibigi maramda iba lyric sing marang kaina library da phanganba library gi maruoiba thaudang lei haki aikhoi gi lamdam asigi puwari yamna mayek singna leje aikhoi puwari da sahi taret khuntakpagi thaudok laiki leibak thiba thaudo aduna maram oiraga aikhoi gi maitai ipa ipu sing yumlonaba Assam yauna Tripura amadi Bangladesh da soizaina na khundari amasum awasingna lanfa oina pukiba maitai ipa ipu kaya amasu Myanmar khundaduna leiri ipa ipu singai khoigi igi mari singadu lamdamasigi mitai singna matam pumbada ningsingadavani adugumba ipa ipu sing ningsingbagi mari leinaba lairik singadu aikoi school college ki puari gi lairik singda yawba thengnade aduguma makhalgi imaleba kunungsibutpa ipa ipu gi thauna lingjel tana ningtambak kalakibagi wari liba lairik sing marang kaina library da tamsi in khalakliba naha singda pahaninggi apama phone cheki Mana maka taraduna ngasigi malemasi apikpa khungang ama oire information technology matamni second amad malemgi mafam amada thokpa thawdo wathu uba ngamlaba matamni amaduna hauski matamda afaba maikei de information technology ki kudongjaba lawbusu tangai fade haki lol gi matang na palladuna aikhoi ki lol maite lol manipuri lol asi fazana takpi tambiba yamna wali lol asi singtharakliba lol ni habisi tabada yamna nungaiti haurakliba angangsing ingraji lolaga lairik haiboina launariba wakhalon asi aranmani ima lol asina khwaidigi maruiba lolni ima lolda lorian mayamama yauksilakpa asisu afaba khudamnati aikoina manipur kaibi yaro habigi muta manipur kaidana bathabak oina packetsi haiba wafam RK Megena thamki amaromdana tha ohumgi manungna thaknabi isingi awaba khara makai ko uhalagani TS Arun Kumar Wangkai Ningthem Pukri Mapan Water Supply
Golapati Water Treatment Plant Lining Thau Awangbu Water Supply Yauna Wangkai Kendra Semga Sakalibu Water Reservoir Amasung Water Treatment Plants in Kendra Sigi MLA Tangzam Arun Kumar Satuna Yingsinkre Wangkai Kendra Taknabi Sing Fangdabi Awa Mayunaduna Lakpadu Tha Ohungi Manunda Karamakai Kokwan Mangamlagani Haina MLA Tangzam Arun Kumar Fondokre Ngasi Satkiba Yingsin Kongset Aduga Mari Lenana Wangkai Kendra MLA Tangzam Arun Kumar Hai Kendra sida thaknabi ising phangdabi awabasi mamangdagi hauna miyamna thengnaduna lakli masigi matangna handak sathakiba assembly da mahangna ising phangdribasi phanganminaba phongdokre Manipur gi chief minister nasu ising phangana ba honagani haina house ta thamba lekhrabani miyamna thengnariba awabasi kohanana ba kendra sida ising pinaba semga sagaliba thabak sing quality maintain tawribra amadi process kya sangsilli haibadu khangnaba yengsinba chapani Tha Ohungi Manungda Wangkai Kendra Thaknabi Ising Phangdabi Awaba Mayok Narambasi Khara Makai Kowan Mangamlagani Samgat Sagaliba Water Treatment Amad Reservoir Sing Asigi Manungda Kharadi Ohungi Manungda Ayama Lushinduna Ising Pinaba Panam Tamli Makatana Ising Phangnabu Honabada Karita Yai Haba Miyam Gatanagani Swaki Makasa Tarapoina Topapa Mana Soragiban Matam Karagi Handokre Yaithibi Lakolgi Sports University Sanana Lokshin Kiva Law Form Sing Foot Park Sana Buhonarakwada Sora Sing Wangmagi Masajid Yauna Yumkia Lokshina Buhonarakli Habu Haudagi Irang Toktuna National Highway 102 Impal Morelamida Sora the Miama Changshilak but Lambi Tingbagi Kongzang do Hayang Tang Taragan Tulpung Ohum Pawina Kudataki Handokre Hiramasiki Matang Nasi Sora the Pangtopo Pawmishing Unabama the Sora the Yaithibi Lakolda Lam Leibani Hainam Patalen MD Abdul Gaffarna Haikibida Yaithibi Lakolda Pata Laizabasingna Lengaki Tawumbu Yaningdabaga Loinana Banyaw Namit Humni Sumna Sangshilakliba Kongzang as the Chief Minister Waris Hanaduna Waris Nama Puranaba Tazaba Pirakpadigi Sangshiliba Kongzang as Kudaktigi Handokpuga Loinana Hayuntil Punctor Power Ban Comtokle Haikensu Paus Napalakli Loshilak point at top of Pom and state Sigway COVID-19 update Miam Tamzaramge. Nasi Goidiba state positivity rate 1.1% lady, Dugami Amata Lake Davigi, Ripolacti, Dugami Ohumna, now Nangasi COVID-19 positive web Tengerakre, Duga upon boy Nangasi COVID taste of Kibami Messina, Saniga, Humdragamatuni. Ngasi nauna COVID-19 positive wera krabami ahum asi Impal East amasung West dagi amamam aduga kaksing dagi ama punami ahum ngasi nauna positive weba thingna rakhibani haina su status update on COVID-19 gi report sina makata na supali makasa tharak poina to papa mana Amotpa thabada yum ama maina tumna chakhre ngasi numiyungba amma tungpung baro makhairam tabada irilbung police station gi manungsana leiba kongba khetri lekai da leiba Kongbraratpam Pakpagi Yum Mainitum Sakri, Press na Pumba Powda, Matamashida Yumgi, Maningi, Wapan Manata Amorakaising, Maitaki. Adobo Akan Manungsitki, Mairam Oivana, Yum Rom the Mayedu, Chisilapadi, Yum Adutumna Sakri, Impal the Fire Service Laktuna Madi Club Kimiams Tolaktuna, Maikan Mayaki, Tungzu Kendri MLA Agriculture Minister Tongam Bishorjit Amadi Indian Red Cross Society official amasum irilbung police pusu laktuna yengsinkre mai sakhibaduda kama pantumna sakhibaga loinana Crore anirong gi potlam sing mangtakre yumadura imung manung Punna miyoi 13 leibani sohaidi makasa tharakpoina to papamna security police meet na Assam gi Manipuri singi autonomous council demand sawatre Manipur Socio-Economic Security Policy Meet 2022 gi ahanba phase ki Assam Manipuri Prospective Haiba Khananainabagi Mipam ama International Peace and Social Advancement IPSA Kanglaipak Students Association KSA amadi All Assam Manipuri Youth Association ga punna kusamnaduna pongthokpa miphamna resolution ahum lauduna Assam da khundari Manipuri singna Assam lengakta Autonomous Council demand tawribasida punna sagatuna mateng pangba haina warem nakre ngasi Manipur Press Club ta IPSA KSA amadi All Assam Manipur Youth Association AAMYA na punna sinduna Manipur Socio-Economic Security Policy Meet 2022 haiba ahan phase IPSA Kanglaipaki advisor hais Ibo Tombi Kuman KS Singkai Luang AAMYA Assam ki Chief Advisor KS hais Kundal Singha President CS Nabachandra Singha KSA ki President Sukham Bidyanan amadi IPSA Kanglaipaki President Birjit
Taurangpamna President Member Oiduna Assam Manipuri Singna Matam Kuinadigi Assam Lengakta Manipuri Singna Assam the Lerakipegi Matanga Amadi Hausi Oidiba Pibamda Mifamna Kupna Kanaduna Amato in a Hiram Ohumgi resolution Ohum Lauduna Mating Pang but Yanaki Nasi Ahanba Fieski Kanana Baduda Mifamna recommendation Taukiba resolution Ohumadudi Ahanba resolution na Kangnepak Manipurna Yena Valetana Assam Manipuri Singidamak Socio Economic Pibam Yengduna Mating Pangba Sogotpa Anisipur resolution da AAMYA na Assam Lengak Manipuri Sing Autonomous Council di Dimanasi Achumba Kongtang ni Haina Lobogoloina na Assam Lengak Council ama Sim na Begi Mari Lena Batabak Thoram Sing Assam Lengak Takshinba Aroiba resolution da IPSA KSE amasum AAMYA na Result sida socio-economic mapungwaiba kaya tungi yenglaga taksin bahaina ngasigi joint meeting asina ahum subo oina yana khiso haidi makasa tharakpoina to papawmana mahiroi singna online examination pangthokpiu haina BC gi office so launchinkre DM University gi makhada leba tungan ba college singi mahiroi singna athuba matamna online examination pangthokpiu haiduna khongjang changsinbaga loinana BC gi office ka so launchinkre Taudo sing si tungan ba college ki mahiroi singna online exam pangthokpiu hairabasu thabak to onthoktabadi khongjang asi changsilapani haina khongjang asi da saruk ya ki ba mahiroi amana phongdokhibada online class ningthina tawkidaba amasum off class ningthina tawkidaba syllabus loisindana PG third semester parikya pangthoknaba notice tholakpasi yaningde mahiroi singi awaba singyeng bidana hekta examination tawgani haibisi matam sadi Mari lena basina yengsin biduna mahiroi singi wakatpu thabak to onthokpiu haina su paus na makatana su phungdorakli atopa pawmana Indiana Hindi lonbu class 10 fawba compulsory ohenbegi thausil furu masa sing muthana bu honabani fesok India lengakna awang pok lamdam gi state nipan jawna mahiroi singna class 10 fawba Hindi loba compulsory oina tamhangani haina larakliba Pirep asi api pupuru masa singi loan nat culture bu muthanabegi sangsilakpa yamna mek sing thausilni asi gumba thausil asigi mayokta lamdam asigi lenga asina India gi thausil asigi mayokta leptuna singnaba mathau tai loinana north east ki mia mairoi sing punsinduna thausil asigi mayokta punna thengna minasi haina federal students organization kanglei park fesoki joint secretary kanghujam amarjit ki sirol hairi Sirol asina makatara duna India lenga ki one language, one religions, one nation culture ki thausilasi yamna mayek sanglakli mainland India ki Hindi loan bu mapung oina pukhatuna India ki matai lam gi loan mayek singbu muthanaba thausil gi makhada Hindi loan bu compulsory ohenbegi thausilasi satharakpani India lenga na Hindu laining bu pakthok sakthok handuna yelhomi fur masa singi laiming amasum nat culture bu su muthalami Hindu lainingi laison tinsuan mapungoiba luanama oidiba Sanskrit luan busu kana sandokna bohonari India lenga ki constitution piri culture and education right to phone singnari asigumba India lenga ki thausilna furumasa kyadi malimdagi khungul mutpagi khangen fam yorakli haina su phungdorakli atopa paw kharana Mizoram Delhi Maharashtra Kerala amadi Haryana da COVID-19 hengalakpada Haksel Mantralayna Nungnang phungdokre Leibaki mafam punamakta COVID-19 case nomonomi hengalaktuna leibasi oina active case hanadagi khangan hantharakalabasu north east ki oina Mizoram yawna leibasi state mangada amuhana COVID-19 case wangkhalakpada kendra gi haksel mantralai nungnama phungdokre kendra gi haksel mantralai gi secretary ni state manga sida amuk nawna COVID-19 case wangkhalakpada nungnama phungdoroktuna madubu makhatana monitor tawduna yengsinana ba khan khrairi state manga sida hauju oribu COVID ki phibamasi Ata state singa sida gi khangwang wang khalakpana maram oiraga oirakliba phibam asida leibasi goina nungnang mu phongtokladuna athubu matamgi manungda state sarkar singna monitor tawduna paikhat piaba thabak sing paikhatuna masibu control tawgadabani haikre amaromdana Kerala da akhak araw yawna akan manong subud sauna amanga ta thokre Kerala da hokiba numit nini romasida akhak araw yawna akan manong suduna Brazataba amadi landslide singma kaya tawbadagi state adu sauna amanga ta thokudana tana yum kya ama mahi marong kaya mang takre so hairi Makasa tharakpoina to papawman Imphal gi municipal area gi MLA sing CM unaduna Imphal city amasum IMC na konba mafam sing lu na thamnabagi matangda wa khanakre
Impal Municipal Area na kon mafamsingda lairiba Assembly constituency singi MLA mangaga Chief Minister N Biren nga si CM Secretariat unaduna wari sanakre wari sanabadu Impal Municipal kon mafamsing luna na thamna bukona bada lenga masum MLA singna lofam thokpa thaudang adu chapsana launa basu khanaki hari ngasi khana naina badu saru yakiba MLA singni kaisam thong kendra gi independent MLA Nisikant Sapam Uripo Kendra की BJP की MLA रघुमणि वांकई केंद्र की JDU की MLA TS अरुण कुमार थांगोइबन केंद्र की JDU की MLA KS जोय किशन अमदी ये स्कूल केंद्र की BJP की MLA स्पीकर TS सेत्रपतानी से मिनिस्टर का हाकथिंगन उनदुना खना नैनबदुदा हंदक BJP न लेंगा पैरकपदगी निमित चामनि की मनुंग थबक ओइना पांगथोकलगदबा एक्शन प्लान सिंग मनुंग चना इम्फाल म्युनिसिपल कोन असेंबली कन्स्टिट्युएंसी सिंगी लंबी थोंगी फिबम निंगथिन सेमगतपा अमसुम इस्पर 16 फगतहनबा अमसुम सैनिटेशन की मरी लेनब थबकसिंग मपुंग फाना पाइखनबा इम्फाल मनुंग अमदी अकोइबदा मतिक चाब गाड़ी पार्किंग लेतबी अवाब मयुनरीबसि कोहंदुना इम्फाल मनुंग अमदे अकोइब मफमसिंग तरु तनाना थनबी वाफमदा मरु ओइना खनकी हाइनसु पाउसना मखा तानासु फोंदोरकली मखा चथरकपोइना तोप पावमना पोट लेबदा पैसा ताव हाइब यादी हाइबदगी दुकानदार थांग उतुनु की हेलुबा BDF अमा फारे ngasi nungtil pung humlum taba matamna Imphal gi pauna kaithel cinema hall me adale ras electronic ta pot leba lak BDF personnel amana mana lairiba pot adugi mamal taw habi yadi haiduna dukan mapuda thang utunu ki henbadana tana thang na yanmrigi mafam adura leiba miyam amadi police yauna faraba matungda city police station khushna kre hari ras electronics की मपु राजेंद्र प्रसाद पु थांग न सुन बदगी फारब BDF पर्सनल असे हौजे हौजे इम्फाल वेस्ट की रिजर्व लाइन पोस्टिंग तादुन लेबा MD आसिफ खान से कुनगनी पाना पप्पा MD अब्दुल गनी कवि इम्फाल ईस्ट की खेत्रिगांव संदम लाइकाई देखिने हाइरी पाउसीसिना फंग पाउगी मतुंग इने फिजम सेतुन लाको BDF पर्सनल सिना दुकान मपुदा पैसा ताव यादी हाइदुन मागना येपतुन पुरकपा थांग अमना दुकानदार थिनना बतोखी मदुदा मुकनाबदा दुकानदार की खुद की सरुकता असो अपन नंकी खुदक मफम ड्यूटी तावा सिटी पुलिस की कंबू मियाम फारब मतुंग सिटी पुलिस खुशनख्रे हौजिक मखातना वांगपोंगी थबक चथरी फारब BDF पर्सनल मयाई काब द्रगनसिंग सिजनब मियोइनी हाइबसु पाउसिना हाइरी लोशिलकपोइना तेंतक पाउ खरा मयामना थमजरमगे बाबिना ग्रुप की पामेल फाउंडेशन मेंटल होम लेरिबा आंगांगसिंगदा तेंबांग पोलमसिंग खुशनख्रे हाइरी बाबिना ग्रुप ऑफ कंपनीज की मखादा चैरिटेबल ऑर्गेनाइजेशन फामेल फाउंडेशन कॉर्पोरेट सोशल रेस्पॉन्सिबिलिटी की सरुक मोंगसंगाई BP पॉल मेंटल डेवलपमेंट होम के आगांगसिंगदा मखल क्या की तेंगवांग पोलमसिंग खुशिनख्रे हाइरी लोशलकपु तो पावमना JCB सिजिनदुना खरुंगपाट की सरुक लम खोपसिनबगी थबक चथरे हाइनसु पावसना रिपोर्ट तौरी कक्सिंग डिस्ट्रिक्ट की मनुंगसना लेरिबा 2 क्लोज A Karungpat की सरुक लनाई मियोई खरना JCB सिजिनदुना लम खोपसिनबगी थबक चथरे हाइरी पाउसीसिना फंगबा पावगी मतुंग इनदि हौजिक इकंग था मतम ओइबना Karungpat की सरुक अयाम्बा कंसिलकले मसिगी खुदोंचाबा लौदुना लनाई मियोई खरना ngasiदगी नुमित निनि हुमनिगी ममांगदगी हाउना JCB सिजिनदुना लम खोपसिनबगी थबक चथरे चथरगली थवोंगसि मणिपुर लेंगाना लमदमसिगी चाथोक पुथोकलिबा लबुकसिंग वेटलैंड सिंगी मपुंग फाना काननबगीदमक चतनबा होखिबा दि कंजर्वेशन ऑफ पैडीलैंड्स एंड वेटलैंड्स एक्ट 2014 की मयोक्तनी मरम अदुना मणिपुर लेंगा की मरी लेनबा अथॉरिटी नथुबा मियेंग संगदुना खरुंगपाट की लम खोपसिनना होनरिबसि अथुबा मतमदा थिंगबगी थबक चथबियु लोइनना JCB सिजिनदुना लम खोपसिलेबा मियोइसिंग मसक खांगदोक्तुना आइन गोयबा थबक लखलो हाइनसु प्रजा सेक्शन क्यादगी प्रेसता फोंदोकनरकली अदुगा हौजिक ओइनदि म्याम पाउसु मतांगसे लुसिनजरगे अमसुम पाथोकसगिबा सोखिबा लानखिबा यावरसु म्याम नागपिगनी मसु मतम गे मरोइबी पाउसु म्याम द लेप लेतना अपडेट पिजरा कैनसु चैनल सिगी मैकेटिगी म्याम थमजरी एंड थैंक यू